Kuki militant singi Soo Louthoknaba Assembly da Warep Loukhre pau se nungthil se phong pandam dagi lokhachabani miyamna matam kuina dagi demand tawduna lakpa India government amasung Kuki militant singi marakta tawnariba suspension of operation Soo pek lothu haiba demand adu ngasi assembly mifamda house ki member singna amatoina yanaduna Soo Louthoknaba Warep Loukhre Assembly gi ngasi chathakibani ni chanba numita MLA TH Santi amasung K Ranjit nasu pek kamari lenana pukhatkiba calling attention da house na hiramasi amata oina short duration discussion on thoktuna khanabada yanakibagi matungina miyamna kuina demand tawduna laglaba Soo pek ase makha tana extend tawdaba haiba wafam ase house na amata oina Warep Louduna center da thanaba member singna masa masagi oiba wafam sing pukhanaki Hiramasigi matangda House ki leader su oidiba Chief Minister N Biren su ayaba pibaga loinana India government ka Soo pek tawnabada yauriba UPF amasung KNO yauna Soo da yauriba Kuki jo UG kudimak Soo dagi lothu haibasida House na amatoina Warep Loukhibani ngasi assembly mifamgi short duration discussion aduda opposition ki MLA singa house ki leader ga akan mongda awai akhum tawnaki Manipur da Kuki khulai paiba singa India lenga ka tawnariba Soo muthanaba Chief Minister na nupa thongna thabak tawbiyo maduda opposition MLA singsu thawai hakchang yauna sagatke thawai tharbasu thadoki haina opposition MLA singna Chief Minister gi puning singsinki Kuki khulai paiba singa India lenga ka tawnariba Soo Louthoknaba gi matangda palladuna MLA K Ranjit na hai Soo Louthoktrabadi sahi ani gi manungda mitei mutkiba yabagi akiba lei Chief Minister na nupa thona thabak tawninge thawai tharabsu thage haiba wafam thamki MLA Lokeshwar na hai Soo Louthokadabani haiba Warep puduna Delhi da Prime Minister unaba chatse maduda opposition ruling khaidana Chief Minister na lusingduna punna sanminase karigumba Prime Minister ga unabagi ayaba piraktrabadi aikhoigi oiba thorang ama paikhatse hainasu phongdokki MLA Mega Chandra na hai Manipur miyamna assembly phambiyo hairibasi tangdu laitaba purangnaba thorang sillu haibani tangdu laitaba purangnaba Soo muthatpa haibasi tangai fade masi miyamgi apamani Soo Louthokpagi warebasi lawdrabadi assembly complex tagi thokpa ngamloi hainasu house ki puning singsinki Arambai Tengol gi thomi kaya Yumda Hanakhre pau ase nungthil se phong kanglaipak ki Meira dagi akhotchabani Arambai Tengol gi mathakta Manipur police na handak lokhalakliba thaba asibu yamna kanna yaningdaba phongdoktuna ngarangdagi hauna Arambai Tengol gi thomising Khul Ngakpa gi thabak thoramsing thadoktuna makoina hana leramba Arambai gi unit singdagi mapot mase yomduna masa gi mayumda hanaba haukhre Manipur police na lokhalakliba thabak asibu yaningdaba phongdoktuna mafam kharadasu Arambai unit hangba leplagani tha tara chupna Khul Ngakpa gi thodang lawduna lagliba Arambai Tengol gi thomisingda makha tana kihanba lepkadabani haina Meira paibi lupkayasu ngasidagi hauna khongjang changsinba haukhre Meira paibi ima singna phongdokkibada Arambai Tengol na Manipur praja ngak senduna lakpani Kuki militant singda chathagadaba thabak thong sing adu Arambai Tengol do onsinduna chathariba si yaningde hainasu phongdokki Assam Rifles nataba atopa Central Force amana border ngaknaba laingaki process leire CM Indo-Myanmar border ngaknaba Assam Rifles nataba atopa Central Force Manipur da tharaknaba laingaki process leire haina ngasi MLA K Ranjit na hanglakpa wahang amagi paukhumda Chief Minister Nongthongbam Birena phongdokre Congress MLA K Ranjit na pukhalakpa star question amagi paukhumda makha taraduna house ki leader su oiriba Chief Minister Nongthongbam Birena hai Assam Rifles na insurgency irang counter tawnaba honaba loinana border su ngakpagi thabak tawba sina ahoba khara leire habasi center su khangle maramasina athuba matamda Assam Rifles nataba atopa Central Force khara border ngaknaba tharaklagani haibagi thajaba house da thamki Manipur gi irang asida Assam Rifles person kudingmak one sided oi habasi yaningde haiba wafam thamladuna one sided oiramgani singnaba khara ruling MLA singna center da se thakiba leire Loinana Assam Rifles officer khara transfer tawkibasu leire hainasu Chief Minister na phongdokki MLA K Ranjit na hanglakpa atopa wahang amagi paukhumda Chief Minister na hai haukiba numit kharanigi mamangda social media da viral oikiba moregi singi mafam amada Assam Rifles na tongtuna lakpa case parama Kuki khulai paiba singna lambi da thattuna ahenba thawong kaya chathakibagi thodok adugi matangda chap chaba thidongnaba laingangna thabak lokhale ngase ayuki session da MLA K Ranjit na pukhalakhiba star question gi supplementary oina Kuki khulai paiba singna tawningba thabak tawbada Assam Rifles na tuminna leibagi maram karigino amasong Assam Rifles na one sided oibana Manipur da tholiba lanasi loisinba ngamdabara haiba wahangsing pukhalakibani
Wahang adugi pakhumda Chief Minister na thawdok asigi matangda Home Ministry amasung PMO da serol thaduna investigation tawri Army gi maikaidagi su thigatnaba haikhre thawdok adu karam haina thokpano haibagi matangda government na kanna thijili haina house da thamki Nakal amaromda ngarang assembly ki ahoba numita house ki lusingba Chief Minister N Birena MLA amana pukhalakpa wafam amada taning de haba wahai sijenakiba adu house ki proceeding dagi lokthokpiyo haina MLA ke Rajena speaker gi pungning singsinki 0 hour gi khudong saba lauduna opposition MLA ke Rajena laisangum laba mafam asida miyam gi mihut singna karigumba wafam khara thambada taning de habana singba wahai sijenarakpa asi laibak thibani matungda sigumba wahai wata sijenabigano haiki Tungda speaker na taning de haba wahai adu proceeding dagi lokthokle haina phongdokhi